Soo agreement makha sangthadanaba Home Minister da taksinkhre Manipur da oiriba law and order gi crisis asida hakthenana chenariba khulai paiba militant group singa sign tawnariba suspension of operation Soo agreement makha sangthadanaba Union Home Minister Amisa da taksinkhre Indigenous Peoples Forum Manipur Thadou Inpi Manipur Meitei Alliance amasung Foothill Naga Coordination Committee na punna khuyek piduna Union Home Minister da ngasi pisin khiba memorandum aduda Kuki militant group singa umbrella body oiriba Kuki National Organization KNO amasung United People's Front UPF ka kumja 2005 ki August amada Indian Army ga Soo agreement sign tawnaki masigi matung kumja 2008 ki August kungani thoida formal oina Soo agreement asi nakalahum gi marakta haibadi India government amasung Manipur government ka sign tawnaki adubu Kuki armed group sing asina Soo gi ground rule but kayarak hanna thugaiduna hingsa gi thodok kaya leptana chathaduna lagli haidi Manipur da tholiba irang asida hakthengnana Soo da lairiba group sing chenai haiba khangbadagi Manipur government na kumja 2023 gi March thada nakalahum gi agreement sign tawnabada party ama oibadagi tokhibaga loinana joint monitoring group JMG da Soo agreement asi suspend tawnaba kayarak hanna recommendation thakiba laikhre Manipur gi law and order maintain tawnaba Soo agreement sign tawnakhibani law and order ngakpa haibasidi State ki subject ni adobo aranba Soo agreement asina maram oiduna state lengang na makhoigi mathakta kariguma thaba amata lokhat pa yadana lehale haina Soo Union Home Minister gi pukning chingsili memorandum aduna Manipur lengak na Soo agreement makha sangthadana ba recommend tawramba leibana agreement asi Manipur lengak ki recommend ama yawdrabadi renew tawbiganu Soo agreement renew tawge harabadi Manipur da popular government ama leiraba matamda lengak ki recommendation ama laklaba matamda renew tawgadabani karigumba Soo agreement renew tawba taraba Soo agreement asigi framework amu hanna review tawduna adubu chapchana ngaknaba khangangadabani hingsa gi thawong chathaba kulai paiba militant sing faduna logi cherak pigidabani hingsa gi thawong sing chathabada Soo agreement sign tawnariba group yawramba taraba Soo na makhoibu yokhatuna thamloidabani Soo agreement asi hingsa gi thodok chathadanaba mechanism ama oigedabani hingsa bu yokhatpa mechanism ama oithokloidabani haina Soo Union Home Minister Amisa gi pukning chingsili Sugunu gi ayama lawfam sing law panba hokraba Sugunu napat ki law pari chani gi yankhai rom di law uba changmangamdana leiri Manipur da tholiba chahi ani helaklaba irang asina maram oiduna Manipur gi ching amasung tampaka tainaba mafam sing da leiriba Meitei gi lawfam sing da changduna law uba ngamdabagi awaba mayoknaduna leiruba matungda tongan ba lawfam kayadi lawmi singna law uba gi thabak chathaba hore lawfam kayada Soo security na ngak senduna law suba gi thabak chathaba hore Sugunu district ki manung chana serau Sugunu tangjeng Khorsantabi hariba lawfam sing asida su khunja lawmi singna law ubagi thabak ngasi numit 10 rongi mamangdagi maipakna chathaba hore hari khunja singna law ubagi thabak chathaba si maipakna bagi damak Sugunu kendragi MLA K Ranjit ki maikai dagi lokhatpa yaba thabak thoram kaya so hojik lokhali MLA K Ranjina law ningthina panba ngamnaba lokhalakliba thorang sing asibusu praja section kaya dagi thagannarakli Amaromda Sugunuga napat katainaba Kuki singa naknana leiba Meitei singi law pari chani ge yankhai romdi hojik fawba lawmi singna changchenduna law uba ngamdana leire hariba Meitei gi lawfam asi Kuki singna law ubagi thabak mai pakna chathakre hari hariba Sugunu napat ki mafam asi Kuki amasung Meitei singa lonnana leiba lawfam oibana mafam asida Meitei lawmi singna changsilaga law uba ngamdabani hari paw sina hai hojik Sugunu sarau tangjeng Khorsan tanbi hariba lawfam sing asida lawmi sina law ningthina uba ngamnabagi damakta Sugunu police station gi maikaidagi Soo section thorangi thabak miyamga khusamnaduna lawkhatli masigi damakta Sugunu police station amadi MLA K Ranjit pusu thagatpa phongdoragli Security force na tongan ba mafam ahumdagi lalawba ahum phagatkhre security force na ngarang amadi nahal Manipur gi tongan ba mafam singdagi lamda masigi lalawlub ama oiriba Priprakpur gi lanmi ama KCPPWG ki lanmi ani fagatle hairi Police control room dagi fangba pawa magi matung inadi ngarang Bisnupur district ki Nambol police station na konba maitram dagi Pripakpur gi lanmi ama fakhi farba lanmi adugi maming oinam Hemanjit Singh Elias taibang semba kawi masagi chahi yankhai rom sure leifam thangalawai sabalai kai dagini mangondagi dijan auto ama mobile handset ani fagale hairi amaromda nahanso elangkang bokpi awang leikai maning patagi KCPPWG gilanmi ama mobile phone amaga konana fare hairi farba miyoi adugi maming Laurembam Suresh Elias Moira Mairongba Elias Toto nifuga taret kawi hairangoi thong oinam leikai dagini matam ikan kanada na lalolub adugi atopa kedar amasu sengmaijin maning leikai area dagi fagale hairi farba miyoi adugi maming oinam Tomba Singh Elias Herojit yankhai gataret kawi Laifam tumukhong awang leikai dagini mangondagi keypad mobile handset ama fagat ki farba miyoi sing ado miyam dagi namduna sel khai bada chenaba miyoi sing ni hari
Editorial kalamdagi laukhotjarake MLA singna Manipur kannaba lawfam thokpa thodang lawba ngamdriba karigino Manipur miyamgi mihut oiriba MLA singna amato oina punsiduna Manipur da thokliba irang asi loisinaba hotnaba ngamde haibasidi haujik oiriba Manipur gi fiba masina mayek singna haibe yai masigi mayek singna ba khudam haibabu BJP gi lengak sasan Manipur da leiringe matamda ing 2023 gi May 3 dagi hauna Kuki terrorist singna Manipur gi Meitei miyamgi Mathakta landarakuna Manipur gi apunba saktam thugairaga Kuki len semnaba honarakibani adubu matamdugi BJP lengakna Manipur thugainaba honakhiba phongba yeknaba masak khangnabasu Manipur kannaba lawfam thokpa thodang adu lawba ngamdana leikhi maduna miyamgi mihut oiriba BJP gi MLA sing amadi BJP da saugatpa atopa political party gi MLA ga punsinduna semkhiba lengak aduna Manipur kannaba gi thabak lawkhatpa ngamdabadagi bara lengakna BJP gi Manipur lengak adubu muthatlaga Manipur da PR thamjinkhini maduna bara lengak ki luchingba singna su matamdugi Manipur gi BJP gi lengak aduna maraibang Manipur kannaba thabak lawkhatpa ngamde haibadu khangbadagi Manipur da PR thamjilakhibani maduna Manipur miyamgi mihut oiriba MLA sing asi maraibak Manipur bu kannaba thabak paikhatpa ngamde haibasidi mayek sengna adumak takli haibi yai haujiksu Manipur da tholiba irang asi loisinaba honnabagi mahuta anauba lengak ama semgani aduga semgadariba lengak adugi luchingba Chief Minister oinabagi michang khomnabagi thabak chathaduna lei maduna miyamgi mihut oiriba MLA singna Manipur kannaba kathokpana mang thaduna makhoi masal amato oina thabak punsinduna thabak pangthoknaba hotnabagi mahuta lengak sembana hena lui haina thabak tawi haibasi makhoina tawthorakpa thabak asina mayek sengna takle haibe yai masida natana makhoi masal anauba lengak adugi luchingba oinaba Chief Minister khanba ngamdrabasu center na khalakpa miyoi amada Chief Minister oihanduna anauba lengak semgani haiba romda ikom komna leithokpa ngami maduna miyamgi mihut oiriba MLA singi makokta Manipur da tholiba irang asi loisinaba miyambu ingtapa punsirol amadi lehanaba honabagi thabak asidi sungyaw yaudre haibasi amuka hena mayek sengna takle haibe yai makhoina lawfam thokpa thodang asi lawba ngamdabadagi Manipur da leiriba civil society organization sing amata oina punsinduna Manipur da santi puraknaba center gi luchingba singa wari sabagi khongjang asi changsilakpani loinana handak kokomi amuko amadi fox gi mihut kangbuga Delhi da chatuna wari sanaruba adugi afawa fal kaya ama purakpa ngami makhoina wari sanaruba adugi mahaina Manipur da thokliba lana si loisinaba amadi Manipur gi apunba saktam kaihandaba relief camp ta IDP sing masa gi mayumda hanjil hannaba wafam kaya thabak oina pangthokani thajaba pirakpa hore masimak yamna thaganingai ni civil society sing ama toina punsinduna maraibang Manipur kannaba honabagi lawrakpa apunba thodang adugi mahai phangba horakpani haina lawba yai adubu civil society sing lawriba thodang asi miyamgi mihut oiriba MLA sing na lawfam thokpani karigidamakta MLA sing na lawfam thokpa thodang asi lawba ngamdribano Manipur kannabagi damakta MLA sing amatoina punsinduna Delhi da chatuna Prime Minister amadi Union Home Minister unaduna wari saba ngamdribano haibasi miyamgi wahangni adubu miyamna hangliba wahang asigi paukhum pidana amadi karisu leitana khanduna anauba lenga ama semnaba hotnabada mai onsinuna leiba nani maduna miyamgi mihut oiriba MLA singna anauba lenga ama semba tarabasu adugumba lenga aduna Manipur da tholiba lana si loisinaba thodang lawrakani haibadi thajabagi wangmada leire haibe yai maram aduna Manipur miyamna miyamgi mihut oiriba MLA singda kari khalamgani pendabadagi kari tawrakani haibadu khangna MLA singna amatu oina punsinduna Manipur da tholiba lana si loisinduna Manipur da santi purakna balawfam thokpa thodang adu chapchana lawfam thoi search operation da baruni chingi saruktagi khulai kaya fagatkhre security force na ching amadi tampaki mafam kaya da chatharakpa search operation gi saruk ama oina Imphal East District Andro Police Station gi manung chanba Andro Khuman Baruni Hill area da chathakiba operation na khulai pai basing na losenuna thamlamba oigani haina thajaba khulai kaya fagale hari police ki pawsi na hai operation adu da fagalaba khulai sing adu D303 rifle ama magazine ama 9mm pistol ani magazine ani 12 bore single barrel ama 36 hand grenade ahum tube launch ama 12 bore live cartridge ama 9mm ammunition ani wireless set ama charger ama Mark 382 grenade ama arming ring ani detonator ani amadi safety pin ani fagat ki hari fagalaba polam sing ado Andro police station da khusinakre hari